Arambai Tengol gi luching pura korong ama khuman gi update gi lokhanjarage hauji kongba maru laifamda khunja amadi SP CRPF yawraga lai khurumba changbada kukina nongmai round tara mu kapthara e hairi yengsi kari karamba action loge do Koitel 360 gi update gi lokhanjarage khulai thingat na bagi matam March date 6 ki pung mari fawba sangdokre source DIPR kuki singna sanani halaga chathokre haukiba February 15 gi ayukta masagi sangoldagi thadokiba sanani kuki singna faraga halaba matung chathokre hari hiramasigi matang da sabungo khunau development committee gi secretary thoibana pauche sida phongdoropagi matung inadi mahang masamangna loijaba macha chelaba sanbi ama loinena mahaki manau nupana loiba san laba ama kuki singna faraba matung da halaga chathokre sansing asi ayuk angan badagi sangol dagi thadoki badagi sabungo khunauga thangnana leiriba sangran hariba kuki khula sigi chingki sarukta changsin ki badagi kuki singna halaga chathoki bani hari mangna makhata na phongdoropagi matungina san halaga chathoki ba asiga mari lenana yengang pokpi police station da aiba cherol piduna wakat kre adubu ngasi fawba lokhotpam thokpa thaba amata lokhotana leiri haina su phongdoki operation da kuki militant singna leinung da lotuna thamlamba khusukulai kya marum fagat kre ngasi ayuk mari suba maha regiment amadi yengang pokpi police ki apunba team amana urang patring amadi 5 pijang area da paksana thi buhumbagi thabak cha thabada kuki militant singna leinung da lotsen duna thamlamba khusukulai kya marum fagat pangam kre press na phangba paw amagi matung ina ngasi ayuk pung 9:45 tarakpada urang patring yang paring da kuki khulai paiba khara chathoksin tawre haibagi akaknaba intelligence ki paw ama fangbadagi mari suba maha regiment ki Major Arjun amadi Major Tarjit na luchingba team amaga yengang pokpi police ki team amaga na maigai animaktagi question na thiba humbagi chathaba hauki hairi combined team aduna urang patring amadi 5 pijang area da chingnaba ama leibadagi sniffer dog sizinaduna thiba humbagi thabak chathabada khusukulai sing adu polythene chauba amana yomsilaga leinung duna phumduna leiramba thengnarakibani hairi combined team aduna recover toroklaba khulai sing adudi scope yawba modified sniper rifle ama local made 9mm pistol ama 36 high explosive hand grenade manga baofeng radio set ani local made gun manga local made improvised rocket shell ani kapthokraba local made cell ama achoba local made bomb cell ahum apikpa local made bomb cell nipan sniper ki kapi yariba nongmai maru taraga mathoi 7.62 live round turret 5.56 live round nipan amadi 9mm live round mari recover tauki hari Indo Myanmar border da Indian Army na security ki thabak sing kangkhat kre Indian Army ki Director General of Military Operation DGMO Lieutenant General Rajiv Gai na tha asigi kunga mari amasung kunga manga da Manipur da laktuna Indo Myanmar border da lokhaliba security ki thabak sing amadi border infrastructure development sing yang silam laba matung Indo Myanmar ngomkhai paring da Indian Army na ngak sen gi akan mathabak sing lokhotpa hokre DGMO Lieutenant General Rajiv Gai da tha asigi kunga mari amasung kunga manga da Manipur da leiduna Indo Myanmar border da oiriba security ki fibam kupna yengsin bagaloinana border da paikhaliba infrastructure development singi matang da review tauki border area da lalhauba sing irang kangkhalakpa amadi border da ain kaina khusukulai sing pusilakpagi thabak sing chatharakpadagi border da achoba singna ba amal laklingai chirakta Lieutenant General asi laktuna yengsilam khibani mahangna Manipur da leiringai Governor Joy Kumar State ki Security Advisor Chief Secretary amadi Director General of Police ki mathang naduna Manipur da oiriba law and order gi matang da kupna khanaki mifam sing aduda Indian Army na operation chathanaba sem sariba hojik oiriba security gi fibam amadi state asigi peripheral area sing da oiriba fibam sing gi matang da kupna khanaki hari state asida mausa gi punsi da hanjilaknaba Indo Myanmar border gi management gi thabak sing fagathanaba hotnaba military state administration amasung central agency sing puna khusamna na thabak tawbagi tangai fadaba wafam sing khanabaga loinana border ngak senba lalhauba sing thengnaba amadi Manipur da law enforcement mechanism fagathanaba military amasung civil authorities sing khusamna ba thabak tawminana ba wafam su DGMO gi maikai degi phongdoklam ki haidi pausina makha tarduna thasi kunga manga da Indian Army, Assam Rifles, Manipur Police, amasung State Administration ga khusum naraga Imphal West Kangpokpi amasung Churchandpur da chathakiba operation da khulai 9 phagat pangam ki hari